ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯦꯃꯅ ꯊꯥꯡꯖꯝꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯃꯄꯥ? ꯃꯩꯅꯣꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯦꯕꯥꯎꯕꯨ ꯌꯧꯔꯛꯄ ꯌꯥꯔꯦ꯫ ꯉꯁꯤꯁꯦ ꯅꯤꯡꯊꯧꯀꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯇꯥꯗꯣꯏꯒꯤꯗꯣ ꯈꯔ ꯗꯨꯛ ꯆꯠꯄꯤꯗꯨꯅ ꯍꯪꯕꯤꯌꯨꯀꯣ ꯑꯋꯥꯠ ꯑꯄꯥꯒꯗꯣ꯫ ꯑꯩꯈꯣꯏꯒꯤꯗꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯍꯪꯉꯔꯕ ꯂꯥꯛꯇꯨꯅ꯫ ꯃꯤꯅ ꯋꯥꯈꯪꯗ ꯍꯥꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯌꯥꯝꯅ ꯐꯈ꯭ꯔꯕꯅꯤ꯫ ꯇꯥꯗꯗꯨꯁꯨ ꯏꯅꯝꯃꯗꯨꯁꯨ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯑꯌꯤꯡꯕꯤꯅ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯥꯕꯥ ꯆꯥ ꯁꯣꯝꯗ ꯂꯩꯖꯔꯤ꯫ ꯏꯃꯥꯒꯤꯁꯨ꯫ ꯃꯩꯅꯣꯅ ꯀꯗꯥꯏ ꯏꯃꯧꯒꯤ ꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯍꯥꯎ ꯂꯩꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯏꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯅꯥꯒꯤ ꯆꯥ ꯄꯣꯠꯐꯝꯒ ꯑꯃꯠꯇ ꯊꯣꯛꯇꯅ ꯊꯛꯇ꯭ꯔꯕꯅꯤ꯫ ꯏꯃꯧꯒꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯀꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯕꯅ ꯅꯃꯧꯕꯨ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯤ꯫ ꯑꯗꯨ ꯄꯥꯕ ꯑꯌꯨꯛꯁꯤꯗꯤ ꯅꯃꯧꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯖꯧꯒꯦ? ꯏꯀꯣꯒꯤꯗꯤ ꯏꯌꯥ ꯌꯥꯏꯀꯣ꯫ ꯏꯃꯧꯅ ꯐꯗꯧꯕ ꯍꯥꯎꯅꯤ ꯈꯟꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ꯫ ꯅꯃꯥꯒꯤꯗꯤ ꯈꯪꯗꯦꯀꯣ꯫ ꯃꯦꯃꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕꯨ ꯍꯥꯏꯖꯔꯨꯅꯤꯒꯦ꯫ ꯆꯥꯅꯤꯡꯕ ꯍꯦꯛꯇ ꯈꯟꯗꯅ ꯊꯣꯡꯕꯤꯌꯨ꯫ ꯀꯔꯤ ꯋꯥꯍꯩ ꯈꯣꯟꯗꯥꯅꯣ ꯃꯃꯥ ꯅꯪꯒꯤꯗꯨꯗꯤ? ꯅꯠꯇꯦ, ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯣꯛ ꯍꯦꯛ ꯅꯃꯧꯁꯤꯗ ꯍꯥꯏꯔꯒ ꯂꯣꯏꯔꯕ ꯋꯥꯗꯨꯗ꯫ ꯃꯈꯣꯏ ꯃꯄꯥ ꯌꯥꯔꯦ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯔꯕ ꯅꯠꯇ꯭ꯔꯣ? ꯕꯁ ꯂꯣꯏꯔꯦ꯫ ꯑꯌꯨꯛꯁꯤꯗ ꯑꯩꯕꯨ ꯈꯣꯟ ꯀꯟꯕꯤꯒ ꯑꯃꯨꯛꯇ ꯍꯟꯕꯤꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯃꯧ ꯏꯕꯦꯝꯃ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ꯫ ꯐꯒꯗꯧꯕ ꯌꯣꯠꯄ ꯌꯥꯕ ꯑꯃ꯫ ꯑꯗꯨꯒꯅꯦ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧ꯫ ꯅꯪꯅ ꯇꯧꯕꯁꯤ ꯏꯅꯦ ꯃꯤꯠ ꯀꯌꯥ ꯊꯣꯞꯇꯦꯀꯣ꯫ ꯃꯅꯦꯝꯒꯤ ꯋꯥꯇꯥꯗꯨꯗ ꯑꯌꯤꯡꯕꯤꯅ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯏꯃꯥꯒꯤ ꯌꯣꯠꯄ ꯌꯥꯗꯧꯕ ꯑꯃ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯕꯦꯂꯦꯟꯗ꯭ꯔꯤꯔ ꯀꯩꯅꯣ ꯍꯦꯛ ꯏꯔꯣꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈꯤ꯫ ꯁꯣꯝꯗ ꯃꯦꯃ ꯃꯇꯣꯝꯇ ꯁꯣꯜꯍꯧꯕꯤ ꯆꯪꯈ꯭ꯔꯤꯕ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯏꯁ ꯍꯔꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯌꯦ꯫ ꯏꯁ ꯕꯦꯂꯦꯟꯗ꯭ꯔꯤꯔ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯇꯧꯔꯝꯃꯣ꯫ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯣ ꯌꯦꯅꯈꯥ ꯌꯧꯔꯦ ꯈꯪꯉꯣ ꯅꯪ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯨ? ꯇꯥꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯍꯜ ꯊꯪꯗ꯫ ꯃꯄꯨꯔꯣꯏꯕꯗ ꯊꯣꯛ ꯑꯣꯟꯆꯤꯟ ꯁꯧ ꯈꯨꯝꯃꯤ꯫ ꯍꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ? ꯅꯃꯤꯠꯇꯨꯕꯨ ꯎꯕꯤꯍꯧꯗ꯭ꯔꯕꯔꯣ? ꯅꯃꯧ ꯏꯪꯁꯨ ꯏꯪꯗꯕꯤ ꯁꯥ ꯂꯥꯎꯕꯤ ꯆꯦꯟꯗꯨꯝꯕꯤ ꯑꯁꯤꯅ ꯆꯨꯝꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯏꯁ ꯕꯦꯂꯦꯟꯗ꯭ꯔꯤꯔ ꯀꯩꯅꯣ ꯏꯔꯣꯜꯂꯨꯈꯤꯒꯦ ꯀꯥꯏꯅ ꯇꯧꯔꯝꯃꯒ ꯎꯁꯤꯠꯇꯅ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈꯤꯕꯁꯦ꯫ ꯃꯦꯃ ꯃꯩꯅꯣꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛ꯫ ꯃꯩꯅꯣꯒꯤ ꯅꯨꯄꯤ ꯑꯍꯟ ꯉꯟꯅ ꯂꯩꯈꯤꯗꯕꯗꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯒ ꯅꯨꯄꯤ ꯑꯍꯟꯅ ꯊꯝꯂꯝꯕ ꯃꯆꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯃꯆꯥ ꯑꯅꯤꯅꯤ꯫ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯃꯦꯃ ꯃꯆꯥ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯧ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯕꯅ ꯃꯦꯃ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯍꯧꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯉꯝꯗꯕꯒꯤ ꯏꯊꯤꯜ ꯑꯃꯅ ꯃꯍꯥꯛ ꯃꯃꯧꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯐꯠꯇꯕ ꯇꯧꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯃꯃꯧ ꯑꯌꯤꯡꯕꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯥꯁꯨ ꯏꯃꯨꯡꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯗꯨꯅ ꯂꯥꯛꯂꯤꯕꯤꯅꯤ꯫ ꯃꯅꯦꯝ ꯑꯁꯤꯒꯤ ꯃꯇꯧꯗ ꯃꯥꯅ ꯈꯜꯂꯤꯕꯅ ꯃꯅꯦꯝ ꯑꯁꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅ ꯄꯨꯛꯆꯦꯜ ꯆꯨꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯦꯝꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯅꯤꯁꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯅ ꯏꯃꯨꯡꯁꯤꯗ ꯅꯨꯡꯆꯤꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯃꯦꯃ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯅꯪ ꯁꯤꯡꯉꯨꯀꯣ ꯄꯪꯒꯅꯨ꯫ ꯅꯅꯝ ꯑꯁꯤ ꯄꯨꯛꯇꯥ ꯑꯃ ꯇꯧ꯫ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯉꯨ꯫ ꯂꯥꯏꯖꯅ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ, ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯑꯗꯨꯅ? ꯏꯅꯝꯃ ꯇꯥꯈ꯭ꯔꯒ ꯀꯩꯅꯤ ꯈꯟꯗꯧꯔꯤꯒꯦ? ꯑꯁꯤꯕꯨ ꯋꯥꯅꯤꯅ꯫ ꯍꯩ ꯇꯨꯃꯤ ꯂꯩꯌꯨ꯫ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ? ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗ ꯑꯩꯕꯨ ꯃꯥꯒ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯅꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗꯅ꯫ ꯁꯤꯡꯉꯣ ꯄꯪꯒꯅꯨ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯍꯣꯏ ꯃꯥ ꯌꯥꯖꯔꯦ꯫ ꯀꯔꯥꯏꯗꯒꯤ ꯈꯜꯂꯨꯔꯤꯕ ꯏꯃꯥꯒꯤ ꯑꯃꯥꯡꯁꯪꯒꯤ ꯋꯥꯈꯜꯅꯣ? ꯅꯠꯇꯦ, ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥ ꯅꯪ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯈꯟꯗꯅ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯜꯂꯒ ꯊꯅꯝꯃꯤ꯫
nati ai sibu mama aphatabina higai wa inchin badumaini hek tahalimi laima masi aigi jaga manchilak tre oiba jakhomdani laijana inama karian changno aying bina yong jaga meiroli aduga borasi mahauchilage tauri as haurani da yong jak pokyam loli noinama aidi yong jak marukto khariyam jani ko aduna hayingdi khoi mungse manamna leikai palan batari asi haiduna nui ho chawo madam oiringai chahaudana karam kanda bu chanege pen khai chahaugada bani aduna bu yongchak panthada maning leikai gi pandukan yongchak leinam hainari bane asi haiduna aying bisu machan lai jaga chakhum duda nokmine tanja duda mamai be mame mana hai karino chak losinge haibagi wakhal di khandrada masidai sida naya higatana leinari bodo sasat losilo chakto warem tanadana leiranu maningi waduda aying bisu hekta tap oktuna khumai hoi mai be ma namong na thaurang pumba loijaraga kaujaraagi aduda lengsin biru o nanai namau hojikidi chakse leiphajatriye hai karino mo nangi khonda dudi ha karino haiwanida chumna ima loidri khotri haibada kari kaibage masidai sida nangna praman wo panthai wo tawrido ha nangi saibu karim nari bro ima namobu kari asoiba aran ba haijakragene mamaga manamaga gi matawduda laijana hairi as yaremta imasu inamasu loina to chakse oina chanaba tawsi natradi ngasi maisa hongnarakpa tari chakhomsida karino khangde laijagi waduda animaktu magi thokpa machuk pai thoknei makhadi tanadri asumna matam khara swadumak haujinki nungthelgi numit leitharakpa matamni laija khulgi pukri mapalduda maga khangna jaba thawan ka unari thawana laijai bema nang boina thanakiba matam chana nongbada sudoklo haibasima thoklakpa yaukhidrabani aine noigi pukri mapalsida awuba mi khaina maming chatlabani nupi ngaibada nangna mako oire haidan ayam ikairabani ko mathang da ina lakpada leiramdradi aidi hekta hankhradawni as taningde ko yamna is ikai kainaka mina hainingi khai haina jasanu mathau lei tawrini nangbu maigi mathi chabra nuksidabana o yari nachinna marola makalib mina haibana kitang nachin ban mayada sambru thongi mati chanaba thabak yam tawri ngangna saknaba ngamde basi machinna bilai tinganu dawna bag hekta sairing thiba dawna brang yare ta thawan nang ai som sarok tori aibu bilai tinganu ba changdam na bala ibra nangi sia adudi nang lehawro ai chani nang na tomda ngangdana lehawro ba as ngai khoda mina nungsidana laknaba sida o sauganbi aigi nungsibi yar si paithon ado ibani sina karam kanda chensiba chenba kain wakhal gado amta alamna thamko matam gi yam wali ko irang kam da tawrakhinu ho aigi thamamba thasi ahingi muraina bata thawan ngai ngam da batawnu haiba as laija nangi sibu aibu nungsina hairira karimna na hairibra wakhal gam da tadridai hoisi nangna bahairidi amoigera aidi ipang tapang thariduni nga thongbada hangam hapchin bagum bar hekta pathariba is tanjadra pramani kainaga kari chanarigi nga thongbada hangam thakpai ho yarisi imanei hanjilaktrena porok solamba hairamba tari ngasigidi changkhragi mathangi korong numita amuk nungsi wari jikhanarisi thamoigi amubata thawan asi hairam michi khachilamduna laijadu noktuna hawgalaga chatpa hawkri as magi sigi minoksidani aina sallaga ta hawrisi janabe mathang deina haibado itomta koina ngahangganu ko kaunadabi asi haiduna thawan masu laijana chatkhiba maikaida yengduna lehawri nongmagi numitni me madu laikai gi mache bina sakhi hoida laklami iche bina sakhi kanamta leidabrane bina sakhina ho laye kanano haima mima nang oire kari leiragi nangbo sumlakli bro hoi iche sumlakli bani aise iche gi mauna sai haiba phido adusu yengina ho yengo yam hajaban makhut ka yam nan bani pamadi nangsu ama hegloko nakhuta selwat basuna te nangdi ha kari haigi hoi iche aisu phazaradi icha ningol gi amata lawbi gi khandun lakli bani ngai khoni mema nangbo iche bu paw matai ni he chomli bro sibo kari paw nei iche na tari bo nangi na modu
ꯃꯆꯤꯟꯒ ꯑꯣꯈꯥꯛꯀꯟꯈ꯭ꯔꯦ ꯅꯪꯕꯨꯁꯨ ꯃꯥꯅ ꯑꯇꯣꯝꯕꯤꯅꯤ ꯀꯥꯏꯅꯒ ꯀꯌꯥ ꯎꯁꯤꯠ ꯊꯑꯣꯏꯗꯕꯤꯒ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯅꯩꯅꯤ ꯂꯩꯀꯥꯏꯁꯤꯗ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯃꯤꯅ ꯁꯨꯝ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨꯗ ꯏꯆꯦꯁꯤ ꯑꯁꯦꯡꯕꯔꯅ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯏꯕꯦꯝꯃ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯈꯜꯂꯤ ꯃꯦꯝꯃ ꯕꯤꯅꯥ ꯁꯈꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯤꯃꯁꯨ ꯅꯨꯡꯁꯤꯗꯕꯅ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯅꯥꯀꯣꯏꯅꯅ ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯕꯁꯦ ꯄꯜꯍꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯦꯕ ꯏꯆꯦ ꯅꯅꯥꯎ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯍꯣꯏ ꯑꯩꯒꯤ ꯏꯃꯧꯗꯣ ꯃꯆꯤꯟꯕꯨꯗꯤ ꯑꯗꯨ ꯈꯔ ꯀꯜꯂꯤ ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯑꯇꯩꯗꯨꯗꯤ ꯇꯧ ꯂꯥꯛꯇꯦꯗ ꯀꯅꯥꯒꯤ ꯂꯩꯀꯥꯏꯁꯤꯅ ꯃꯤ ꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯉꯥꯛꯅꯤꯗ ꯑꯗꯨꯅ ꯂꯥꯟꯅ ꯄꯪꯁꯟꯗ ꯁꯟꯗꯣꯛꯄ ꯑꯃ ꯑꯣꯏꯔꯤꯅꯤꯗ ꯏꯆꯦ ꯍꯩꯃꯥ ꯃꯦꯝꯃ ꯅꯪꯕꯨ ꯁꯥꯎꯔꯤꯕꯔꯅꯦ ꯌꯦꯡꯉꯣꯏ ꯃꯤꯅ ꯍꯥꯏꯅꯕꯁꯨ ꯍꯥꯏꯅꯕꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦꯗ ꯂꯩꯀꯥꯏꯗꯒꯁꯤ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯇꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯗ ꯏꯆꯦꯗꯤ ꯃꯅꯦꯝ ꯐꯠꯇꯦ ꯑꯇꯣꯝꯕꯤꯅꯤꯅ ꯀꯌꯥꯃꯨꯛ ꯐꯅꯤ ꯀꯥꯏꯅꯒ ꯅꯪꯕꯨ ꯌꯥꯝ ꯌꯣꯟꯕꯤꯔꯕ ꯃꯥꯜꯂꯦꯗ ꯅꯃꯧꯗꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯁꯈꯤ ꯃꯦꯝꯃꯗ ꯆꯦꯞꯂꯞ ꯌꯦꯡꯉꯤ ꯃꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯍꯣꯡꯕꯗꯨ ꯕꯤꯅꯥ ꯁꯈꯤꯁꯤ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕꯤꯅꯤ ꯃꯇꯧꯗꯗꯤ ꯑꯐꯕꯤ ꯃꯥꯟꯕꯤ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡ ꯋꯥꯀꯥꯏ ꯉꯥꯡꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯃꯍꯤ ꯂꯥꯡꯍꯟꯕ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯀꯥꯡꯈꯣꯡ ꯆꯥꯏꯕꯈꯩ ꯈꯠꯅꯍꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯍꯟꯖꯤꯟ ꯋꯥꯍꯩꯗ ꯃꯦꯝꯃꯅ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯤ ꯏꯆꯦ ꯐꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯈꯪꯒꯅꯤ ꯃꯥꯒ ꯃꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯤꯗ ꯁꯥꯔꯗꯅ ꯏꯆꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯐꯤꯒꯁꯦ ꯀꯣꯟ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯍꯥꯏ ꯃꯦꯝꯃ ꯅꯪꯕꯨ ꯀꯔꯤꯅꯣ ꯇꯞꯅ ꯆꯠꯂꯨꯅꯦ ꯏꯟꯊꯤꯅ ꯉꯥꯡꯅꯧꯀꯣ ꯃꯆꯤꯟꯗ ꯁꯨꯝ ꯍꯥꯏꯖꯔꯕꯁꯨ ꯕꯤꯅꯥ ꯁꯈꯤ ꯅꯣꯛꯇꯨꯅ ꯇꯁ ꯀꯝꯗꯧꯕꯤ ꯑꯇꯣꯝꯕꯤ ꯃꯥꯗꯣ ꯀꯌꯥꯃꯨꯛ ꯐꯕꯤ ꯁꯥꯕ ꯌꯥꯅꯤꯒꯦ ꯈꯪꯕ꯭ꯔꯗꯣ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯍꯧꯗꯕꯒꯤ ꯆꯥꯛ ꯆꯪꯉꯣꯏꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯆꯥꯛ ꯐꯥꯎꯗꯤ ꯆꯪꯉꯅꯤ ꯁꯣꯝꯗꯅ ꯃꯦꯝꯃ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯂꯪꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯃꯧꯕꯨ ꯎꯕꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯥꯏ ꯃꯧꯇꯧ ꯉꯝꯕꯤ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯖꯔꯦꯅꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯃꯥ ꯂꯩꯀꯥꯏ ꯆꯠꯊꯣꯛꯄꯤꯔꯨꯔꯒ ꯍꯜꯂꯛꯄꯗ ꯅꯃꯧꯗꯣ ꯈꯣꯡꯕꯤꯔꯛꯏꯕꯁꯤꯕꯣ ꯍꯥꯏꯆꯤꯟ ꯊꯤꯕꯤ ꯈꯣꯡꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯍꯦꯔ ꯏꯃꯥ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ ꯂꯩꯅꯥ ꯍꯧꯕꯤ ꯃꯥꯟꯕꯅ ꯇꯧꯗꯣ ꯈꯔꯁꯨ ꯐꯥꯖꯤꯟꯕ ꯇꯝꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯎꯕ ꯃꯤ ꯈꯨꯗꯤꯡ ꯆꯤꯛꯎꯗꯅ ꯑꯩꯈꯣꯏꯅꯦ ꯋꯥꯇꯦꯝꯅꯕ ꯆꯠꯄꯒ ꯉꯝꯖꯔꯣꯏ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯆꯤꯛꯄ ꯇꯥꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯧꯒꯤ ꯃꯁꯝꯗꯨ ꯂꯥꯝꯃꯤ ꯍꯦ ꯍꯅꯨꯕꯤ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯃꯤ ꯋꯥ ꯉꯥꯡꯉꯨ ꯍꯜꯂꯛꯂꯒ ꯃꯤꯒꯤ ꯃꯁꯝꯁꯤꯕꯨ ꯍꯦꯛꯇ ꯐꯣꯏꯔꯩꯁꯤꯕꯣ ꯊꯥꯗꯣꯛꯎꯅꯦ ꯊꯥꯗꯣꯛꯑꯒ ꯅꯪ ꯊꯥꯗꯣꯛꯑꯔꯣꯏ ꯐꯩ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯅꯨꯕꯤ ꯃꯩꯇꯠꯄꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯦꯛꯇ ꯑꯏꯪꯕꯤ ꯃꯥꯅ ꯐꯨꯊꯔꯛꯏ ꯑꯩ ꯃꯥ ꯁꯤꯔꯦꯅꯦ ꯍꯦꯛ ꯍꯥꯏꯕꯧ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯍꯦꯛ ꯊꯥꯗꯣꯛꯑꯣ ꯍꯥꯏ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯊꯣꯏꯕ ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯅꯦ ꯍꯦꯛ ꯃꯈꯣꯏ ꯃꯄꯥ ꯅꯃꯧ ꯅꯨꯄꯤꯅ ꯑꯩ ꯇꯧꯔꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯃꯧꯒꯤ ꯃꯁꯝꯗꯨꯕꯨ ꯂꯥꯝꯃꯤ ꯃꯥꯁꯨ ꯑꯩꯕꯨ ꯇꯧꯔꯤꯗꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯁꯝꯒꯁꯨ ꯁꯨꯝ ꯂꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯅꯪ ꯏꯅꯦꯝ ꯑꯣꯏꯔꯁꯨ ꯅꯔꯨꯗꯣ ꯀꯣꯛꯊꯣꯛꯄ ꯇꯥꯔꯦ ꯊꯕꯛ ꯆꯠꯊꯣꯛꯎꯕ ꯊꯧꯕꯁꯨ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯁꯤꯟꯆꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯏꯪꯕꯤ ꯅꯪꯅ ꯏꯃꯥꯁꯤ ꯇꯧꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯅꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯩ ꯑꯏꯪꯕꯤꯅ ꯅꯨꯄꯥ ꯅꯪ ꯑꯩꯕꯨ ꯈꯪꯗꯣꯔꯛꯀꯅꯤ ꯅꯝꯃꯥꯁꯦ ꯉꯁꯤꯗꯤ ꯑꯏꯪꯕ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯂꯥꯏꯖꯁꯨ ꯃꯅꯤꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯏꯅꯝꯃ ꯅꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯟꯅꯕ ꯇꯥꯔꯤꯃꯤ ꯑꯝꯇ ꯊꯥꯗꯣꯛꯑꯁꯤ ꯃꯕꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯇꯥꯆꯧ ꯁꯨꯝ ꯌꯦꯡ ꯂꯩꯔꯤꯗꯨꯕꯣ ꯏꯅꯝꯃꯁꯦ ꯑꯝꯇ ꯆꯤꯡꯊꯣꯛꯑꯣ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯥꯗꯣꯛꯎꯅꯦ ꯍꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯃꯦꯝꯃ ꯀꯞꯇꯨꯅ ꯎꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯕꯨ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯁꯝꯁꯦ ꯕꯔꯥ ꯐꯣꯏꯗꯠ ꯀꯩ ꯍꯥꯠꯀꯦ ꯇꯧꯔꯤꯕꯁꯦ ꯑꯏꯪꯕꯤꯅ ꯏꯁ ꯍꯔꯦ ꯏꯃꯥꯁꯨꯅꯤ ꯍꯥꯠꯂꯦꯗꯤ ꯂꯥꯎꯔꯒ ꯑꯩꯒꯤ ꯁꯝ ꯂꯥꯝꯕꯗꯤ ꯇꯣꯛꯇꯦꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯒꯅꯨ ꯀꯜꯂꯤꯕ ꯅꯆꯤꯟꯗꯨꯗ ꯈꯨꯠ ꯆꯥꯎꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯄꯨꯡꯇꯣꯏꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯏꯃꯥꯗ ꯇꯧꯔꯝꯂꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯏꯪꯕꯤꯁꯨ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯅꯣꯏꯅ ꯃꯥꯁꯤꯗ ꯍꯪꯉꯨ ꯀꯔꯤꯒꯤꯅꯣꯗꯣ ꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯗꯨꯅ ꯂꯥꯏ ꯈꯨꯠꯆꯥꯡꯕꯤ ꯃꯥꯟꯕ ꯃꯈꯨꯠꯁꯤꯅ ꯂꯥꯝꯃꯒ ꯍꯦꯛꯇ ꯁꯝꯃꯁꯦ ꯐꯣꯏꯔꯛꯏꯕꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯇꯧꯔꯝꯂꯤꯕꯁꯤꯅꯤ ꯃꯦꯝꯃꯅ ꯍꯥꯏꯆꯤꯟ ꯊꯤꯕꯤ ꯅꯪ ꯀꯔꯤ ꯈꯪꯗꯅꯤ ꯅꯁꯝꯇ ꯐꯣꯏꯕꯤꯔꯤꯕꯗꯣ ꯐꯔꯕꯅꯤ ꯏꯁ ꯑꯩꯅ ꯀꯔꯤ ꯆꯤꯟꯊꯤꯔꯗꯅ
ꯍꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯑꯩꯅ ꯅꯝꯁꯤꯜꯂꯒ ꯅꯁꯝꯗ ꯐꯣꯏꯕꯤꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯌꯥꯔꯦ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯀꯥꯏ ꯀꯃꯩ ꯑꯣꯏꯅꯕ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯍꯥꯏ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯏꯃꯥꯕꯨ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯗꯅ ꯌꯣꯜꯂꯤꯕꯁꯦ ꯃꯁꯤ ꯏꯃꯥꯕꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯒꯦꯕ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯌꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯏꯋꯥ ꯉꯥꯡꯕꯗꯤ ꯍꯥꯏꯔꯨꯅꯨ ꯌꯨꯝꯁꯤꯗꯒꯤ ꯈꯨꯕꯩ ꯑꯃ ꯀꯟꯊꯣꯛꯄ ꯁꯪꯗꯕ ꯑꯩꯅ ꯀꯔꯤ ꯆꯠꯇꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤ ꯍꯥ ꯅꯪꯕꯨ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕꯗꯤ ꯂꯩꯇꯕꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕꯅꯤꯀோ ꯃꯧ ꯂꯥꯛꯂꯒ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯏꯃꯥ ꯌꯥꯝꯅ ꯄꯦꯟꯗꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯏꯕꯨꯡꯉꯣ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯐꯨꯊꯩ ꯃꯃꯥꯕꯨ ꯃꯥꯅ ꯑꯇꯣꯝꯕꯤꯅꯤ ꯅꯣꯡꯃꯗ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯑꯇꯣꯝꯕꯤ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯇꯥꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯨꯊꯔꯛꯏ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯅꯪ ꯆꯠꯂꯣ ꯅꯁꯛ ꯇꯦꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯥꯏꯖ ꯀꯞꯂꯤꯕ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯏꯃꯥ ꯇꯣꯛꯑꯁꯤ ꯌꯥꯔꯤꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯔꯤꯁꯦ ꯇꯣ ꯑꯗꯨꯒꯤꯕꯨ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯏꯅꯝꯃꯅ ꯍꯥꯏꯒꯦꯅ ꯀꯅꯥꯅ ꯏꯃꯥꯗ ꯇꯝꯃꯛꯏꯕꯅꯣ ꯅꯃꯥꯕꯨ ꯕꯤꯅꯥ ꯁꯈꯤꯅ ꯇꯝꯃꯛꯏꯕꯅꯤ ꯕꯤꯅꯥ ꯁꯈꯤꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯂꯥꯏꯖꯗꯤ ꯊꯣꯛꯍꯜꯂꯤꯕꯁꯤ ꯃꯥꯅ ꯑꯣꯏꯔꯦ ꯈꯟꯕꯗ ꯃꯃꯥꯕꯨ ꯊꯦꯝꯂꯝꯕꯗꯒꯤ ꯑꯣꯟꯈꯠꯇꯨꯅ ꯁꯧ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯕꯤꯗꯨꯒꯗꯤ ꯀꯗꯥꯏꯗ ꯊꯦꯡꯅꯗꯅ ꯇꯝꯃꯛꯏꯕ ꯃꯥꯅ ꯃꯍꯥꯛꯒꯤ ꯃꯆꯤꯟ ꯊꯤꯕꯤ ꯌꯨꯝꯒꯥꯏꯕꯤ ꯑꯍꯜꯗꯨꯅ ꯉꯥꯡꯂꯒ ꯏꯃꯥꯅ ꯁ꯭ꯋꯥꯏꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯕꯅꯤꯅꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯜꯂꯕꯅꯤ ꯏꯃꯥꯅ ꯇꯝꯃꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗ ꯏꯅꯝꯃꯅ ꯀꯩꯁꯨ ꯑꯗꯨꯝꯅ ꯂꯩꯀꯥꯏꯗ ꯁꯥꯔꯝꯅꯤ ꯊꯥꯖꯗꯦꯅ ꯏꯃꯥ ꯅꯪ ꯍꯥꯏꯁꯤꯅꯤ ꯃꯤꯋꯥꯁꯦ ꯂꯧꯕ ꯌꯥꯕ ꯃꯤ ꯍꯥꯏꯕ ꯑꯃ ꯌꯥꯗꯕ ꯃꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯅꯆꯤꯟꯗꯅꯤ ꯀꯜꯂꯤꯕ ꯃꯤꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯛꯏꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯤꯕꯅꯣ ꯅꯪ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯊꯥꯖꯅꯤꯡꯉꯦ ꯇꯧꯗꯅ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯔꯛꯀꯅꯨ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯄꯨꯛꯇꯥ ꯑꯃꯗꯤ ꯇꯧꯕꯅꯤ ꯍꯣ ꯆꯞ ꯃꯥꯟꯅꯩ ꯏꯃꯥꯁꯨ ꯏꯅꯝꯃꯁꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯆꯤꯟꯗꯒꯤ ꯀꯩꯗꯒꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯉꯁꯤꯒꯤ ꯈꯗꯥꯡ ꯊꯥꯗꯕꯗ ꯂꯣꯏꯁꯤꯜꯂꯔꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯄꯥ ꯃꯩꯅꯣꯅ ꯏꯆꯥꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯕꯨ ꯅꯊꯟꯇꯅ ꯍꯣꯠꯅꯔꯕ꯭ꯔꯣ ꯉꯁꯤꯁꯤꯕꯣ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯕ ꯏꯆꯥꯕꯣ ꯅꯃꯥꯒꯅ ꯀꯩꯗꯧꯔꯕ ꯅꯃꯥꯁꯨ ꯐꯃꯨꯡꯗ ꯍꯤꯞꯍꯧꯏ ꯀꯧꯂꯝꯕꯒ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯁꯥꯒ ꯉꯝꯅꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯕꯣ ꯍꯣ ꯄꯥꯕꯥ ꯉꯁꯤꯒꯤꯗꯤ ꯀꯅꯥꯝꯇ ꯃꯈꯦꯜ ꯂꯥꯡꯅꯔꯔꯣꯏ ꯉꯁꯥꯏ ꯏꯅꯝꯃꯒ ꯏꯃꯥꯒ ꯆꯤꯟ ꯂꯝꯖꯦꯜ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯐꯥꯎ ꯌꯥꯎꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯅꯆꯥ ꯏꯇꯣꯝꯇ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤꯕꯁꯦ ꯃꯩꯅꯣꯅ ꯃꯣꯏꯗꯤ ꯀꯔꯤꯒꯤꯅꯦ ꯍꯥꯏꯒꯦꯅꯦ ꯑꯩꯁꯨ ꯈꯪꯗꯦꯗ ꯄꯥꯕ ꯑꯩꯅ ꯃꯅꯤꯡꯗꯒꯤ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯈꯣꯏꯇꯥꯆꯧꯅ ꯈꯥꯝꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯏꯃꯥꯗ ꯍꯪꯕꯗ ꯏꯃꯥꯕꯣꯛ ꯕꯤꯅꯥ ꯁꯈꯤꯅ ꯏꯃꯥꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯑꯦ ꯃꯥꯜꯂꯤ ꯏꯅꯝꯃꯅ ꯂꯩꯀꯥꯏꯗ ꯇꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯒ ꯍꯧꯈꯤꯕ ꯏꯍꯧ ꯑꯣꯏꯕ ꯆꯥꯅꯤ ꯏꯃꯥꯒꯤ ꯑꯗꯨꯒꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯕꯤ ꯆꯤꯜꯍꯩꯕꯤ ꯅꯨꯃꯤꯠ ꯂꯩꯗꯨꯅ ꯀꯔꯤ ꯇꯝꯂꯛꯄꯒꯤꯅꯣ ꯅꯃꯥꯅ ꯑꯗꯨ ꯀꯟꯕ ꯀꯨꯝꯍꯩ ꯑꯗꯨ ꯇꯧꯔꯤꯗꯨꯅ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯄꯥꯕ ꯇꯥꯆꯧꯅ ꯀꯔꯤꯒꯤꯅꯣꯅ ꯁꯥꯎꯅ ꯍꯪꯕꯗ ꯏꯃꯥꯗ ꯃꯥꯒꯤ ꯕꯤꯅꯥ ꯁꯈꯤ ꯑꯗꯨꯅ ꯏꯅꯝꯃꯅ ꯂꯩꯀꯥꯏꯗ ꯏꯃꯥꯕꯨ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯐꯩ ꯐꯠꯇꯦ ꯈꯔ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯩ ꯇꯥꯆꯧꯁꯨ ꯁꯥꯎꯗꯅ ꯏꯅꯝꯃꯗꯣ ꯑꯗꯨꯝ ꯐꯨꯊꯔꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯨꯝꯍꯩ ꯌꯥꯝ ꯂꯥꯛꯈꯤꯗꯧꯔꯤ ꯅꯃꯥꯁꯦ ꯄꯪꯒꯤꯔ ꯁꯤꯡꯒꯤꯔ ꯃꯤꯗꯥ ꯌꯦꯡꯉꯒ ꯈꯔꯁꯨ ꯂꯧꯒꯦ ꯍꯥꯏꯗꯦꯅꯦ ꯃꯤꯋꯥꯗꯣ ꯂꯧꯅꯤꯡꯉꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯅ ꯊꯤꯅ ꯇꯧꯔꯛꯀꯗ꯭ꯔꯅ ꯃꯆꯥ ꯈꯪꯃꯟꯕꯗ ꯃꯃꯧꯁꯤꯒꯁꯨ ꯎꯅꯕ ꯌꯥꯗꯦ ꯃꯧꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯤꯟ ꯀꯟꯕꯅ ꯃꯔꯣꯜ ꯑꯃ ꯃꯥꯟꯅꯔꯤꯕ ꯈꯪꯗ꯭ꯔꯦ ꯍꯅꯨꯊꯪꯗ ꯏꯪꯅ ꯂꯩꯕ ꯐꯪꯉꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯩꯕꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯁꯨ ꯃꯦꯃꯗꯨ ꯂꯩꯀꯥꯏ ꯏꯄꯥꯟ ꯑꯃ ꯆꯠꯂꯨꯕꯗ ꯂꯩꯀꯥꯏ ꯆꯤꯟꯗꯣꯡꯕꯤ ꯀꯥꯡꯕꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ ꯂꯩꯀꯥꯏꯒꯤ ꯆꯠꯂꯕꯅꯤꯅ ꯊꯦꯡꯅꯔꯕꯅꯤꯅ ꯀꯔꯝꯅꯁꯨ ꯀꯧꯅꯔꯣꯏ ꯑꯗꯨꯅ ꯃꯥꯁꯨ ꯐꯝꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯝꯕꯅꯤ ꯃꯧ ꯑꯃꯅ ꯉꯥꯏꯈꯣꯅꯦ ꯏꯅꯦ ꯃꯦꯃ ꯑꯩꯈꯣꯏꯕꯨ ꯄꯥꯎ ꯖꯥꯠ ꯌꯥꯝꯅ ꯇꯥꯏ ꯀꯝꯗꯧꯔꯤꯕꯅꯣ ꯁꯤꯕꯣ ꯃꯦꯃꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯄꯥꯎ ꯇꯥꯒꯟꯈꯤꯕꯁꯤꯅ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯣꯏꯔꯝꯃꯣꯏꯌꯦꯕ ꯅꯠꯇ꯭ꯔꯥ
ꯀꯔꯤꯅꯣꯗ ꯏꯅꯦ ꯑꯩꯈꯣꯏꯅꯗꯤ ꯀꯅꯥ ꯅꯠꯇꯦ ꯏꯅꯦꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯨꯔꯤ ꯑꯗꯨꯒ ꯏꯅꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯟꯖꯩꯗ ꯍꯣ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯀꯣꯛ ꯍꯥꯏꯌꯣ ꯋꯥꯅꯤ ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯁꯥꯡꯗꯣꯛꯇꯅ ꯂꯩꯇ꯭ꯔꯕꯁꯨ ꯍꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯂꯩꯀꯥꯏꯁꯤꯅ ꯆꯤꯕꯣꯟ ꯏꯅꯦ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯏꯅꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯥꯏ ꯏꯅꯦꯒꯤ ꯅꯃꯧ ꯑꯌꯤꯡꯕꯤꯗꯨꯅ ꯏꯅꯦꯕꯨ ꯃꯃꯧ ꯑꯣꯠꯄꯤꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯗ ꯑꯇꯣꯝꯕꯤꯒꯤ ꯁꯔꯩ ꯏꯟꯕꯗ ꯉꯝꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯅꯤ ꯏꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯣ ꯑꯩꯁꯨ ꯇꯥꯏꯌꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯏꯅꯦ ꯅꯪꯒꯤ ꯅꯃꯧꯗꯣ ꯀꯌꯥ ꯂꯥꯏꯗ ꯃꯥꯜꯂꯤꯗ ꯃꯃꯤꯡꯇꯕꯨ ꯑꯌꯤꯡꯕꯤ ꯍꯥꯏꯕꯤꯕꯅꯤ ꯏꯅꯦꯒꯤ ꯃꯧꯗꯣ ꯊꯥꯒꯩ ꯍꯦꯛꯁꯤꯡꯅ ꯐꯣꯡ ꯁꯥꯕꯤꯅꯤ ꯋꯥꯉꯥꯡꯗꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯀꯤꯔꯨꯛ ꯌꯦꯡꯅꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯍꯣꯡꯈꯤꯕꯁꯨ ꯐꯅ ꯃꯀꯨꯏꯔꯕꯅꯤ ꯃꯆꯥꯁꯨ ꯌꯥꯎꯕꯒꯤ ꯃꯃꯤꯒ ꯎꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯏꯅꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯦ ꯅꯪ ꯁꯤꯡꯖꯧ ꯍꯥꯏꯖꯔꯤꯁꯤꯅꯤ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯏꯅꯦꯅ ꯍꯦꯛ ꯄꯣꯛꯆꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅ ꯈꯪꯕ ꯃꯧꯗꯨꯅ ꯎꯪꯗꯨꯅ ꯄꯨꯕꯤꯈ꯭ꯔꯗꯤ ꯏꯅꯦ ꯅꯪ ꯅꯤꯡꯉꯝꯖꯍꯧꯔꯣꯏꯀꯣ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯛꯏꯕ ꯇꯝꯃꯛꯏꯕ ꯋꯥꯌꯥꯝꯁꯤꯗ ꯃꯦꯝꯃ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯍꯧꯒꯠꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯍꯣꯏ ꯅꯈꯣꯏ ꯂꯩꯍꯧꯈꯣ ꯏꯅꯦ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯊꯕꯛ ꯑꯃꯁꯨ ꯂꯩꯍꯧꯕ ꯆꯠꯂꯦ ꯃꯧ ꯑꯃꯅ ꯀꯝꯗꯧꯕꯤ ꯁꯤ ꯃꯉꯥꯏꯗꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯅꯦ ꯃꯦꯝꯃꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯈꯩ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯌꯨꯝ ꯌꯧꯕꯒ ꯀꯨꯝꯃꯍꯦꯟꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯃꯃꯧ ꯑꯗꯨꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯧ ꯆꯟꯅꯗꯕ ꯃꯤꯌꯥꯝꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯩꯅꯣ ꯏꯉꯉꯛꯅ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯒꯤ ꯀꯣꯛ ꯂꯩꯈꯠꯄꯒꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯥꯞ ꯆꯥꯗꯕ ꯍꯣꯏ ꯑꯩꯗꯤ ꯀꯣꯛ ꯂꯩꯈꯠꯄꯤꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯧꯔꯤꯒꯦ ꯏꯆꯥ ꯄꯤꯕ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯀꯅꯥꯅ ꯌꯦꯡꯕꯤꯗꯧꯔꯤꯒꯦ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ ꯅꯠꯇꯦ ꯀꯔꯤ ꯋꯥꯉꯥꯡꯁꯉꯥꯡꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯈꯟꯈꯤꯗꯧꯔꯤꯒꯦ ꯍꯥꯏꯋꯥꯅꯤ ꯂꯥꯏ ꯃꯅꯥꯇꯩ ꯆꯥꯗꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ ꯀꯔꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕꯅꯣ ꯅꯃꯧ ꯑꯁꯤꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯌꯣꯜꯂꯤꯕꯁꯦ ꯃꯣꯏ ꯃꯄꯥꯗꯤ ꯈꯪꯂꯤꯔꯣꯏꯅꯦ ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯅꯦ ꯑꯗꯥꯅꯤꯅ ꯂꯦꯞꯄꯣ ꯅꯪꯒꯤ ꯂꯩꯀꯥꯏꯒꯤ ꯃꯊꯧ ꯂꯩꯇꯕꯤ ꯁꯛꯃꯛꯅ ꯁꯝꯄꯣꯠ ꯈꯣꯏꯕꯗ ꯌꯥꯎꯈꯤꯕꯒꯤ ꯑꯀꯥꯏꯕ ꯊꯔꯣꯏ ꯃꯥꯟꯕꯤꯁꯤꯡꯗꯨꯒꯤ ꯃꯤꯋꯥꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯐꯥꯎꯕ ꯈꯥꯏꯅꯍꯟꯕ ꯉꯝꯗꯕ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯀꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯂꯧꯔꯤꯕ ꯁꯟꯊꯤ ꯍꯥꯟꯕ ꯇꯨꯝꯕꯥꯗꯣ ꯑꯩꯒꯤ ꯂꯤꯆꯩꯁꯤꯅ ꯃꯊꯧ ꯇꯧꯔꯛꯑꯕꯗꯤ ꯍꯅꯨꯊꯪꯗ ꯏꯆꯥ ꯏꯃꯧ ꯃꯃꯥꯡꯗ ꯀꯨꯝꯍꯩ ꯇꯥꯅꯅꯤ ꯑꯗꯩꯗꯤ ꯅꯪꯁꯨ ꯅꯄꯥꯝ ꯆꯠꯀꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯃꯩꯅꯣ ꯑꯩꯗꯤ ꯀꯧꯕ ꯂꯥꯛꯄꯤꯕꯩ ꯋꯥꯔꯥ ꯗꯥꯏ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯝꯕ ꯃꯤ ꯑꯃꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯋꯥꯈꯜꯗꯅ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯑꯄꯪꯕꯤ ꯃꯤꯔꯛ ꯊꯣꯛꯇꯕꯤꯅꯦꯅ ꯈꯜꯂꯤꯕꯁꯦ ꯐꯩ ꯅꯣꯏ ꯂꯣꯏꯅ ꯐꯩꯌꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯃꯇꯥꯁꯤꯡꯒ ꯊꯥꯗꯣꯏ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯊꯥꯗꯣꯏꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯂꯥꯏꯖ ꯅꯣꯏ ꯏꯃꯥꯒ ꯏꯅꯝꯃꯒꯗꯨꯕꯨ ꯎꯅꯕ ꯌꯥꯗꯦ ꯄꯪꯈꯠꯇ ꯈꯟꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤ ꯂꯩꯀꯥꯏꯁꯤꯅꯒ ꯃꯤ ꯋꯥ ꯉꯥꯡꯕ ꯄꯥꯝꯕꯅꯤ ꯂꯣꯏꯔꯦ ꯑꯝꯇꯣꯏꯕ ꯂꯥꯏꯖꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯣ ꯆꯨꯝꯃꯕꯅꯤ ꯏꯃꯥꯁꯨ ꯃꯤꯅ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯥꯖꯒꯜꯂꯤ ꯀꯩꯊꯦꯜ ꯊꯣꯛꯈꯤꯅꯤ ꯑꯃꯅꯗꯣ ꯍꯥꯏꯔꯛꯑꯦ ꯑꯗꯥ ꯍꯥꯏꯔꯛꯑꯦꯅ ꯍꯦꯛꯇ ꯂꯥꯛꯑꯒ ꯈꯨ ꯇꯧꯔꯅꯤ ꯑꯗꯩ ꯑꯗꯨꯝ ꯍꯧꯔꯅꯤ ꯀꯨꯝꯍꯩ ꯈꯪꯗꯦ ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤꯁꯨꯅꯦ ꯂꯩꯀꯥꯏ ꯃꯤꯋꯥ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯇꯥ ꯑꯃꯅ ꯍꯣꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯣꯀꯥꯛꯁꯨ ꯃꯤꯋꯥꯗꯤ ꯉꯥꯡꯕ ꯄꯥꯝꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯍꯟꯗꯒꯤ ꯅꯍꯥꯗꯒꯤ ꯂꯣꯏꯅ ꯍꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯈꯥꯔꯣꯝ ꯇꯥꯗ ꯀꯣꯏꯔꯦꯡꯒꯤ ꯏꯅꯝꯃ ꯄꯥꯛꯄꯤꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯀꯅꯥꯒꯤ ꯃꯤꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯧ ꯆꯤꯟꯒꯟꯕꯤꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯉꯨꯏꯅ ꯍꯦꯛꯇ ꯋꯥꯐꯪꯅꯈꯤꯕꯗꯣ ꯍꯦꯟꯖꯤꯟꯅ ꯌꯥꯗꯕꯤ ꯉꯥꯛꯇꯅꯤꯅ ꯍꯨꯏ ꯆꯤꯛꯅꯕꯁꯤ ꯃꯉꯥꯏ ꯏꯕꯦꯝꯃ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯈꯤꯕꯗꯣ ꯊꯥꯗꯣꯏꯅ ꯑꯁ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛ ꯇꯥꯔꯗꯤ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯀꯣꯛ ꯐꯣꯏꯗꯠꯄꯤꯔꯝꯁꯅꯤ ꯑꯩꯈꯣꯏꯗꯤ ꯈꯥꯝꯗꯣꯛꯄꯒ ꯉꯝꯖꯔꯣꯏꯀꯣ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯦꯔ ꯅꯣꯏꯁꯨ ꯄꯥꯡꯃꯟꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯃꯥꯟꯅꯕꯤ ꯃꯤꯅ ꯐꯨꯔꯒ ꯈꯥꯝꯗꯣꯛꯄ ꯉꯝꯃꯣꯏꯌꯦ ꯅꯣꯏꯁꯨ ꯇꯤꯟꯅꯕ ꯌꯥꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯣꯏ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯒꯤ ꯃꯤꯋꯥꯃꯨꯛ ꯉꯥꯡꯅꯗꯅ ꯂꯩꯔꯦ ꯆꯥꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯟꯖꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯆꯤꯛꯊꯅꯁꯤ ꯊꯥꯗꯣꯏꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤ ꯋꯥꯔꯤꯗꯅꯤ ꯄꯥꯝꯂꯤꯕ ꯅꯨꯄꯥꯅꯤꯅ ꯃꯣꯏꯕꯨꯡꯕꯨ ꯉꯝꯖꯕ ꯃꯥꯟꯕ ꯑꯃ ꯀꯣꯏꯔꯒ ꯍꯣ ꯐꯔꯦ ꯑꯩꯈꯣꯏꯕꯨꯗꯤ ꯃꯣꯏꯕꯨꯡ ꯃꯥꯜꯂꯁꯨ ꯑꯃꯕꯨ ꯀꯣꯏꯔꯤꯌꯦ ꯍꯣ ꯁꯛꯍꯦꯟꯕꯤ ꯏꯇꯥꯒꯤ
𝐂𝐡𝐚 𝐭 𝐂𝐡𝐚 𝐭 ꯑꯣꯟꯊꯣꯛꯅ ꯏꯇꯥꯒ ꯆꯨꯅꯈ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯌꯥ ꯅꯣꯛꯊꯣꯛꯏ ꯊꯥꯗꯣꯏꯅ ꯌꯥꯔꯦ ꯅꯣꯏꯁꯨ ꯃꯤ ꯃꯀ꯭ꯂꯥꯞ ꯈꯔ ꯁꯥꯡꯖꯕꯩ ꯋꯥꯅꯤ ꯊꯃꯣꯏꯗꯤ ꯁꯦꯡꯈ꯭ꯔꯄꯣꯠꯅꯤ ꯈꯪꯉꯕ ꯑꯗꯨꯗꯤ ꯏꯇꯥ ꯂꯥꯏꯖꯒꯤ ꯇꯥ ꯊꯋꯥꯟꯗꯣ ꯊꯋꯥꯟ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯨꯆꯨꯗꯤ ꯏꯃꯝ ꯃꯝꯃꯤꯗꯨꯅꯤ ꯃꯥꯁꯨ ꯍꯣꯏ ꯌꯥꯔꯦ ꯑꯩꯒꯤꯒ ꯑꯃꯨꯛ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯤꯒꯤ ꯃꯃꯤꯠ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯅ ꯂꯣꯏꯅ ꯍꯦꯜꯂꯦꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯑꯌꯦꯡꯕꯤꯗꯣ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯕ ꯊꯣꯛꯂꯛꯄꯗ ꯅꯍꯥꯟꯈꯩ ꯃꯅꯦꯝꯒꯤ ꯊꯦꯡꯅꯕꯤ ꯃꯅꯦꯝꯗ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯟꯕꯤꯈꯩꯗꯣ ꯑꯌꯦꯡꯕꯤ ꯃꯥꯒ ꯍꯦꯛ ꯑꯃꯨꯛ ꯋꯥꯏꯊꯨꯡꯅꯔꯨꯔꯤ ꯃꯗꯨꯗ ꯃꯅꯦꯝ ꯃꯦꯝꯃꯗ ꯇꯝꯁꯤꯟꯕ ꯍꯥꯏꯖꯤꯟꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯝꯁꯤꯜꯂꯛꯂꯤ ꯑꯌꯦꯡꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯗꯨꯅ ꯃꯅꯦꯝꯒ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯨꯔꯒꯦ ꯈꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯑꯦꯟꯁꯥꯡ ꯃꯂꯝꯂꯤꯕ ꯃꯅꯦꯝꯕꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯌꯦꯡꯕꯤ ꯏꯃꯥꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯕ ꯖꯥꯠꯅꯤꯅꯦ ꯑꯩꯅꯗꯤ ꯅꯍꯥꯟꯈꯩ ꯀꯩꯗꯧꯔꯨꯒꯕꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯍꯣ ꯈꯠꯅꯕ ꯍꯧꯕꯒ ꯅꯠꯆꯗꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯍꯧꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯤꯌꯦ ꯏꯃꯥꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯩꯕꯨ ꯌꯣꯜꯂꯤꯕꯗꯣ ꯈꯨꯗꯛꯁꯤꯗꯒꯤ ꯂꯦꯞꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥꯅ ꯇꯩꯆꯠꯅꯔꯣꯏ ꯍꯥꯏ ꯃꯧꯆꯤꯟ ꯊꯤꯕꯤꯌꯥ ꯏꯁ ꯑꯩꯅ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯌꯣꯜꯂꯤ ꯇꯧ ꯅꯆꯤꯟ ꯑꯃ ꯕꯥꯜꯂꯦꯅꯅꯦ ꯄꯦꯄꯥ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯃꯦꯝꯃ ꯑꯩꯁꯨꯅꯦ ꯍꯜꯂꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯁ ꯅꯥꯇꯩ ꯆꯥꯟꯅꯔꯣꯏ ꯀꯥꯏꯅꯒ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯔꯤꯕ ꯀꯩꯗꯧꯗꯣꯔꯤꯒꯦ ꯏꯃꯥ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯟꯅꯔꯣꯏꯁꯤ ꯍꯣ ꯑꯩꯁꯨꯅꯦ ꯑꯌꯦꯡꯕꯤꯅꯦ ꯑꯌꯦꯡꯕꯤ ꯅꯪꯅ ꯑꯌꯦꯡꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯕ ꯏꯁ ꯃꯤꯡꯗꯥꯒꯗꯤ ꯑꯌꯦꯡꯕꯤ ꯀꯥꯏꯅꯒ ꯍꯣ ꯏꯪꯁꯨ ꯏꯪꯗꯕꯤ ꯑꯁꯥꯕꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯅꯨꯡꯆꯤꯛꯅꯕꯤꯁꯤꯗꯤ ꯃꯅꯦꯝꯒꯤ ꯋꯥꯇꯥꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯕꯅ ꯑꯌꯦꯡꯕꯤꯗꯨ ꯍꯦꯛꯇ ꯃꯅꯦꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤꯕ ꯃꯅꯦꯝꯕꯨ ꯏꯟꯊꯨꯔꯨꯏ ꯑꯗꯨꯗꯤ ꯑꯁꯥꯕꯤ ꯑꯩ ꯍꯧꯖꯤꯛ ꯃꯩꯕꯥ ꯍꯧꯔꯛꯄ ꯇꯥꯔꯤ ꯑꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔ ꯌꯦꯡꯉꯨ ꯅꯪ ꯍꯩꯃ ꯏꯟꯊꯣꯏꯌꯦ ꯑꯩꯕꯨ ꯍꯦꯛꯇ ꯂꯥꯛꯇꯅꯒ ꯏꯟꯊꯣꯏꯌꯦꯕ ꯅꯪ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔ ꯌꯦꯡꯉꯨ ꯐꯣꯏꯒꯦꯅ ꯁꯝꯁꯦ ꯂꯥꯛꯇꯅ ꯐꯣꯏꯒꯦ ꯃꯧ ꯍꯣꯒꯥꯏꯕꯤ ꯉꯁꯤ ꯅꯪ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯒꯦ ꯈꯪꯕ꯭ꯔꯥ ꯍꯩ ꯃꯅꯦꯝ ꯑꯣꯜꯂꯛꯈꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯅꯪ ꯊꯥꯗꯣꯛꯑꯔꯣꯏ ꯍꯥꯏ ꯑꯇꯣꯝꯕꯤꯒꯤ ꯂꯤꯆꯠ ꯆꯠꯂꯛꯀꯅꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯅꯦ ꯑꯌꯥ ꯁꯤꯔꯦ ꯊꯥꯗꯣꯛ ꯍꯤꯡꯆꯥꯕꯤ ꯃꯦꯝꯃꯅ ꯀꯔꯤ ꯑꯩꯕꯨ ꯑꯣꯜꯂꯛꯈꯤ ꯑꯇꯣꯝꯕꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯉꯁꯤ ꯑꯩ ꯅꯍꯥꯟꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯣ ꯐꯨꯠꯇꯣꯛꯄ ꯇꯥꯔꯦ ꯊꯥꯖꯤꯟꯒꯦ ꯑꯩꯕꯨ ꯑꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯣ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯈꯨꯠꯇꯣ ꯂꯥꯝꯃꯛꯀꯅꯨꯅꯦꯍꯦ ꯃꯧ ꯍꯨꯒꯥꯏꯕꯤ ꯁꯥꯕꯧ ꯃꯥꯟꯕ ꯈꯨꯖꯤꯟꯗꯣ ꯈꯨꯜꯂꯛꯀꯅꯨꯅꯦꯍꯦ ꯏꯃꯥ ꯁꯤꯔꯦ ꯑꯌꯣ ꯇꯟꯖꯥꯗꯨꯗ ꯆꯠꯊꯣꯛꯅꯔꯨꯕ ꯃꯄꯨꯔꯣꯏꯕ ꯃꯩꯅꯣꯁꯨ ꯃꯆꯥ ꯊꯣꯏꯕꯁꯨ ꯍꯦꯛ ꯍꯟꯖꯤꯜꯂꯛꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯂꯥꯏꯖꯁꯨ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯆꯨꯔꯤ ꯇꯥꯐꯝꯗ ꯁꯟ ꯏꯔꯣꯏ ꯋꯥꯏꯅꯕꯗꯧꯅ ꯋꯥꯏꯅꯔꯤꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯂꯥꯏꯖꯅ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯏꯅꯝꯃ ꯅꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕ ꯁꯤꯅꯕ ꯇꯥꯔꯤꯃꯤ ꯅꯣꯏꯕꯣ ꯑꯁ ꯀꯩꯅꯣ ꯄꯥꯕ ꯇꯥꯆꯧ ꯅꯣꯏꯅꯤꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯝꯇ ꯈꯪꯗꯣꯛꯄꯁꯤ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯕꯅꯦ ꯏꯇꯣꯝꯇ ꯉꯝꯗ꯭ꯔꯦꯕ ꯃꯩꯅꯣꯅ ꯍꯣꯏ ꯅꯈꯣꯏ ꯅꯤꯡꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯊꯥꯗꯣꯛꯅꯔꯔꯣꯏꯗ꯭ꯔꯥ ꯊꯥꯗꯣꯛꯎꯅꯦ ꯊꯣꯏꯕꯅ ꯅꯨꯄꯤ ꯏꯃꯥ ꯀꯔꯤꯅꯣ ꯅꯣꯏꯅꯤꯕꯨ ꯍꯥꯠꯇꯣꯛꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥꯗꯣꯛꯑꯣꯃꯤ ꯁꯤꯟꯅꯕ ꯇꯥꯔꯤꯃꯤ ꯃꯃꯥ ꯃꯧ ꯅꯣꯏ ꯇꯣꯛꯑꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒ ꯃꯩ ꯑꯣꯏꯔꯒ ꯑꯣꯏ ꯈꯪꯕ꯭ꯔꯥ ꯇꯣꯛꯑꯣ ꯇꯣꯛꯀꯦꯔ ꯇꯣꯛꯑꯣꯏꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯤꯕ ꯂꯩꯆꯩꯗꯨꯅ ꯍꯦꯛꯇ ꯈꯠꯅꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯕꯨ ꯄꯨꯊꯔꯛꯏ ꯃꯗꯨꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯂꯤꯆꯩꯅ ꯀꯟꯊꯔꯛꯄꯗꯨꯗ ꯈꯠꯅꯕꯗꯨ ꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯁꯤꯔꯦ ꯑꯩ ꯍꯣꯏ ꯅꯃꯧꯁꯤꯅ ꯑꯩꯒꯤ ꯁꯝꯐꯣꯏꯔꯤꯁꯤꯗꯤ ꯈꯝꯗꯣꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯂꯤꯆꯩꯁꯤꯅ ꯍꯦꯛꯇ ꯀꯟꯊꯔꯛꯂꯤꯁꯤꯕꯣ ꯑꯩ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯍꯣꯏ ꯃꯥ ꯏꯆꯥꯁꯤ ꯁꯤꯗꯧꯔꯦꯅꯦ ꯑꯌꯤꯡꯕꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯅ ꯇꯧꯐꯣꯏꯕ꯭ꯔꯣ ꯏꯃꯥꯁꯨ ꯑꯩꯒꯤ ꯁꯝꯐꯣꯏꯗꯅ ꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯗꯅ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯏꯇꯣꯝꯇ ꯏꯃꯥꯕꯨ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯇꯥꯍꯜꯂꯤꯕꯗꯨꯕꯨ ꯑꯗꯨꯗꯅꯤ ꯏꯃꯥꯒꯤ ꯕꯨꯛꯆꯦꯜꯗꯣ ꯑꯇꯣꯝꯕꯤ ꯁꯦꯡꯉꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯃꯃꯧꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯃꯀꯨꯗꯨ ꯑꯃꯨꯛꯀ ꯁꯥꯎꯅ ꯃꯃꯧꯗ ꯂꯤꯆꯩꯗꯨꯅ ꯀꯟꯁꯤꯜꯂꯤ ꯃꯗꯨꯗ ꯑꯌꯤꯡꯕꯤꯅ ꯑꯩꯍꯣꯏ ꯃꯥ ꯀꯔꯤꯅꯣ ꯄꯥꯕ ꯅꯠꯇꯦ ꯄꯥꯕꯒꯤꯁꯤꯕꯨ ꯅꯃꯧꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯁꯨꯝ ꯇꯥꯒꯦꯅ ꯇꯨꯃꯤꯟ ꯇꯥꯔꯝꯕꯅꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯅꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯒꯦ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯁꯤꯡꯁꯤꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯣꯏꯕ ꯏꯀꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯏ ꯃꯥꯅꯁꯨ ꯃꯃꯥꯕꯨ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯄꯣꯛꯇꯕꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ
ꯃꯆꯤꯟꯗꯒꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨ ꯀꯔꯤꯅꯣ ꯍꯥ ꯌꯥꯝ ꯊꯨꯅ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯃꯛꯅ ꯐꯥꯎꯕ ꯏꯃꯥ ꯍꯥꯏꯕꯗꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯃꯥꯁꯤꯗ ꯍꯥꯏꯌꯨ ꯌꯥꯝ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤ ꯑꯇꯣꯝꯕꯤꯒꯤ ꯂꯤꯆꯠ ꯑꯗꯨꯃꯛ ꯆꯠꯂꯤꯁꯤꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯅ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯀ ꯍꯦꯛꯇ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯅꯪ ꯑꯩꯒꯤ ꯏꯊꯛꯇ ꯑꯔꯪ ꯈꯨꯝꯕ ꯁꯥꯔꯗꯅ ꯂꯧ ꯅꯪ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯉꯥꯏꯈꯣ ꯑꯆꯧꯕ ꯏꯃꯧꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯋꯥꯔꯤꯁꯦ ꯂꯩꯈꯥꯏ ꯇꯥꯟꯅꯒꯗꯧꯕꯅꯤ ꯑꯔꯥꯟꯕ ꯃꯤꯗꯨꯗꯗꯤ ꯄꯤꯒꯅꯤ ꯏꯃꯧꯁꯤꯗ ꯍꯧꯔꯛꯏꯕ ꯏꯔꯥꯡꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯐꯩ ꯉꯁꯤꯗꯤ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯃꯨ ꯏꯀꯨꯗ ꯇꯝꯃꯨ ꯀꯔꯤꯅꯣ ꯏꯃꯧꯒꯤ ꯄꯦꯟꯗꯕ ꯕꯥꯕꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤ ꯅꯃꯧꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯉꯩꯗꯒꯤ ꯅꯃꯧꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯂꯝꯆꯠ ꯆꯠꯈ꯭ꯔꯕꯒꯤ ꯏꯃꯥꯅ ꯅꯃꯧꯕꯨ ꯂꯩꯀꯥꯏ ꯊꯣꯛꯇꯨꯅ ꯌꯣꯜꯂꯤꯕꯁꯦ ꯅꯃꯧ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯗꯕꯤ ꯁꯥꯒꯩ ꯃꯥꯡꯅꯕ ꯂꯥꯛꯄꯤ ꯃꯅꯦꯝ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤꯅꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯂꯤꯕꯁꯦ ꯅꯃꯧ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯤ ꯑꯃꯅ ꯍꯥꯏ ꯅꯪ ꯃꯗꯨ ꯑꯩꯅ ꯀꯅꯥꯗ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯅꯪ ꯈꯪꯗꯕꯒꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯃꯩꯅꯣꯅ ꯃꯃꯥ ꯅꯪ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩ ꯑꯩ ꯏꯃꯧꯒꯤ ꯋꯥꯁꯦ ꯑꯝꯇ ꯂꯣꯏꯍꯟꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯂꯤꯆꯩꯁꯦ ꯃꯁꯤꯈꯪ ꯍꯥꯏꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯃꯥꯅ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯇꯝꯂꯛꯏꯕ ꯏꯅꯦ ꯕꯤꯅꯥꯁꯈꯤꯅꯁꯨ ꯍꯥꯏ ꯏꯆꯦ ꯄꯥꯛꯄꯤꯅꯁꯨ ꯍꯥꯏ ꯂꯩꯀꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯇꯝꯃꯤ ꯕꯥꯕꯥ ꯅꯃꯧꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯉꯁꯤꯗꯤ ꯅꯃꯧ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯌꯥꯔꯦ ꯃꯃꯥ ꯅꯪꯒꯤ ꯃꯨꯛꯇꯝ ꯅꯪꯅ ꯏꯃꯨꯡ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯂꯩꯖꯈꯤꯗꯦ ꯃꯥꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯑꯩꯕꯨ ꯑꯇꯣꯝꯕꯤꯅꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯅꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯤ ꯃꯥꯕꯨ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯤ ꯈꯨꯗꯤꯡ ꯇꯝꯂꯝꯃꯤꯕꯁꯤꯅꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯅꯃꯧꯅ ꯍꯥꯏꯗꯅ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯇꯝꯃꯛꯏꯕ ꯍꯥꯏꯌꯨ ꯏꯆꯦ ꯕꯤꯅꯥꯁꯈꯤꯅꯁꯨ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯧꯅꯁꯨ ꯑꯗꯒꯤ ꯑꯇꯩ ꯂꯣꯏꯅ ꯁꯨꯔꯤ ꯃꯥꯅ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯤꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯒꯤ ꯋꯥꯔꯝ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯩꯅꯣꯅ ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯂꯩꯀꯥꯏ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯄꯪꯕ ꯁꯟꯊꯤ ꯍꯥꯟꯕ ꯇꯨꯝꯕ ꯑꯗꯨ ꯏꯁꯤꯡ ꯍꯩꯗꯅ ꯑꯩꯒꯤ ꯂꯤꯆꯩꯁꯤꯅ ꯁꯦꯡꯗꯣꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯅꯤ ꯅꯃꯧ ꯑꯅꯤꯃꯛ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯩꯀꯥꯏ ꯍꯤꯔꯝꯕꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤꯋꯥ ꯉꯥꯡꯗꯅ ꯃꯌꯨꯝꯗ ꯀꯔꯤ ꯇꯧꯅꯤ ꯈꯪꯗꯕꯤ ꯌꯨꯝꯕꯥꯟ ꯀꯥꯡꯈꯣꯡ ꯆꯥꯏꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯆꯤꯛꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯒꯙꯥ ꯁꯥꯗꯅ ꯁꯟ ꯏꯔꯣꯏ ꯋꯥꯏꯅꯕꯗꯧꯅ ꯋꯥꯏꯅꯔꯗꯅ ꯍꯦꯔꯥ ꯑꯁꯨꯛ ꯄꯪꯕ ꯃꯤꯅ ꯏꯃꯨꯡ ꯀꯥꯏꯅꯕꯨ ꯏꯟꯁꯤꯜꯂꯒ ꯂꯧꯕ ꯅꯣꯏ ꯑꯅꯤꯃꯛ ꯂꯦꯞꯄꯨ ꯐꯨꯊꯒꯦ ꯂꯦꯞꯄꯨꯅ ꯍꯦꯛ ꯂꯦꯞꯇ꯭ꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯃꯧ ꯀꯔꯤꯅꯣꯅꯦ ꯏꯕꯥꯅꯤꯁꯤꯕꯨ ꯒꯙꯥ ꯇꯥꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯂꯧꯔꯨꯕ꯭ꯔꯕꯨ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯃꯁꯝ ꯂꯥꯛꯇꯨꯅ ꯐꯣꯏꯅꯔꯝꯕ ꯑꯅꯤꯃꯛ ꯃꯀꯣꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯂꯥꯛꯅꯔꯗꯨꯅ ꯑꯏꯪꯕꯤꯁꯨ ꯈꯨꯝꯃꯛꯏ ꯈꯪꯗꯦ ꯏꯃꯥ ꯄꯥꯕꯁꯦ ꯅꯪꯅ ꯑꯝꯇ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯑꯝꯇ ꯄꯪꯊꯥꯂꯣꯝꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯕꯥꯅꯤ ꯁꯤꯕ ꯇꯥꯔꯦ ꯄꯥꯕꯒꯤ ꯂꯤꯆꯩꯁꯤꯅ ꯑꯃꯨꯛꯀ ꯀꯜꯂꯛꯂꯕꯗꯤ ꯃꯩꯅꯣꯅ ꯀꯔꯤꯒꯤ ꯉꯨꯔꯨ ꯉꯥꯡꯕ ꯃꯗꯨꯅꯒ ꯆꯠꯅꯔꯦꯀꯣ ꯅꯈꯣꯏꯕꯨ ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯐꯨꯅꯈꯤꯕꯗꯥꯏ ꯈꯪꯗꯣꯛꯄ ꯌꯥꯗꯈꯩ ꯂꯦꯞꯄꯨꯅꯦ ꯍꯦ ꯃꯦꯝꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯁꯣꯝꯗ ꯂꯤꯆꯩꯗꯣ ꯑꯃꯨꯛꯇ ꯊꯝꯕꯤꯌꯨꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯤꯋꯥꯒ ꯂꯧꯖꯔꯔꯣꯏ ꯃꯧꯋꯥ ꯅꯪꯕꯨ ꯅꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨꯅꯦꯍꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯅ ꯕꯥꯕꯥ ꯑꯁꯦꯡꯕꯅꯤ ꯅꯃꯧ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯒ ꯏꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯖꯔꯔꯣꯏ ꯅꯃꯧ ꯑꯄꯪꯕꯤ ꯑꯣꯏꯖꯔꯔꯣꯏ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ ꯅꯃꯧꯅ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯏꯃꯧꯇꯅ ꯂꯥꯟꯒꯅꯤ ꯑꯄꯪꯕꯤ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯨꯕꯤ ꯅꯃꯥ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯁꯥꯒꯩ ꯑꯁꯤꯕꯨ ꯅꯃꯥ ꯑꯩꯅ ꯃꯤꯋꯥ ꯂꯧꯔꯨꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯝꯒꯗꯧꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯅꯦ ꯏꯃꯧ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤꯀꯣ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯂꯩꯀꯥꯏ ꯃꯤꯋꯥ ꯀꯩꯗꯧꯉꯩꯗꯁꯨ ꯂꯧꯒꯦ ꯈꯜꯂꯨꯅꯨꯀೋ ꯃꯤꯋꯥ ꯉꯥꯡꯕ ꯃꯤꯒꯤ ꯏꯃꯨꯡꯅ ꯀꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯈꯣꯏꯒꯤ ꯃꯤꯋꯥ ꯑꯄꯪꯕꯤ ꯃꯅꯤ ꯃꯃꯧ ꯏꯕꯥꯅꯤꯅ ꯂꯧꯔꯨꯕꯗꯒꯤ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯈꯣꯏꯗꯗꯤ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ ꯃꯩꯅꯣꯅ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯕ꯭ꯔꯥ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ
ꯃꯃꯥ ꯅꯪ ꯁꯤꯡꯉꯨ ꯍꯥꯏꯗꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ? ꯃꯈꯣꯏ ꯃꯄꯥ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛ ꯉꯁꯤꯗꯒꯤ ꯃꯤꯠ ꯄꯥꯡꯂꯤ, ꯑꯄꯪꯕꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯔꯣꯏꯌꯦ, ꯏꯆꯥ ꯏꯃꯧꯕꯨ ꯀꯣꯟꯗꯨꯅ ꯑꯐꯕꯤ ꯃꯅꯦꯝ ꯑꯣꯏꯖꯔꯒꯦ, ꯊꯣꯏꯕꯁꯨ꯫ ꯑꯌꯤꯡꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩꯅ ꯅꯪꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗꯅ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥ, ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡꯂꯨꯔꯤ꯫ ꯂꯥꯏꯖꯁꯨ, ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯅ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯂꯧꯗꯦ, ꯃꯥꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯤꯆꯩꯁꯦ ꯉꯥꯏꯔꯝꯃꯤꯕ ꯑꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯦꯃꯒꯤ ꯏꯃꯨꯡꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯁꯨ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯐꯪꯖꯗꯨꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯃꯔꯛꯇ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫